ꯂꯥꯛꯄꯗꯣ ꯉꯁꯥꯏꯗꯤ ꯃꯣꯏ ꯑꯍꯥꯟꯕꯗ ꯑꯩꯅ ꯄꯥꯝꯕꯤꯔꯕ ꯄꯥꯜꯂꯦꯗꯤ ꯍꯥꯏꯔꯛꯈꯤꯕꯅꯦ ꯑꯗꯣ ꯑꯃꯨꯛ Good afternoon guys, welcome back to my channel. मैं नुंगाई बेने खरली ऐना good afternoon हाई जेंग असी थबो खरा जो कोचिंग खरा चेलो रे अदगी हुजिकते ब्लॉग होरिने बको हुजि पुंग अमा खरे हेले चानपा स्कूल चखे बदोय लौबा सलिए दो ngasi je ai naupi gi mogi baba legi da bagi chahi gi tabok so leye bako ngasi je ado yawgadamne ado madu ju yaw farak tare kiranda chapagi plan di leiraba adoga aigi tungan ba haidi emergency thaba ma laksala bhai tare ko aduna mare mare madu ju yaw ngamdra yore di parking yang ini ya mereka kongi sini mana ni sense ni mana mini terah mukwale sana apa city thara yen lagi jaya bro yen wings dukaan tu pun hang betul kan ni nama kisah kesana wings kita lagi gigi Masai bu ayu manta yen thong basara ga sa kasara chatlabne ko third plate pukla me tiffin buju ya denang na tiffin chaning dena aduni kaga pugi habro kamai to gabna ha puro ya kang de chana baje tiffin na half the break the tiffin na kari harabo jana kang de ma tiffin pu sunga ya gedre पैसा पूरा का पैसा खरा पूरा का मैं कैंटीन देखी चानिंग में यार जो चाव जो पैसा जो पूरा थे तो नहीं लगी ना खाली बा ये ना वो यो दुकान से इसी हम गिरे में दिखानी ना खरा नुंगा ये को कोई ना जो हरी बा दुकान से हम गिरे में दिखानी दा ओ hàng है बुंग hàng हम पर ai sudah lesan ke season sang tengah ni malah wings ni lera ikut tu dia si lera chicken wings ko tu na sak sara ke ngasai ju thabok hobe sabak kan da sa jam ju sara ga sate ba tu na sak lo sa jiro tu na sak cha tho ge sak cha tho kan da ju pung ni ta re pung hum ta ra ni tu na hum khare helap sai demu engrang chimam ba ye laptop to modu lo ro ke sang hum kai sai de lo hai pa ne ko nang di sa ge dora ni ke no ni sa to ngam ma lo bung lo cha ji lo ngau se ngadu nga ta ko tha na ji lo sini hojik phong ba uti bung hom ni yang kai muk cha sang re dona i laptop to laurugi ya loiram mani pung hum ma tai ta la ke na ngarang haina bane ko Di lay ya tadi kamu sini na tayam saat di sini hasa sih auto je phajilam jadi phaba ini auto je thodo khati phaba ko kadai na kham di oke auto thodo khra sida kham gaya
ꯑꯗꯨꯅ ꯑꯝꯇ ꯆꯪꯈꯤꯒꯦ come on let's go ꯄꯨꯡ 3 ꯇꯥꯁꯜꯂꯛꯑꯦ ꯉꯁꯥꯏ ꯄꯨꯡ 4 ꯁ꯭ꯋꯥꯏꯗꯒꯤ ꯂꯥꯛꯄꯗꯨꯅꯕꯀꯣ ꯑꯩꯒꯤꯗꯤ ꯂꯦꯞꯇꯣꯞꯁꯦ ꯃꯜꯂꯕꯅꯤꯅ ꯍꯥꯏꯗꯤ ꯈꯔ ꯀꯨꯏꯅꯁꯨ ꯆꯪꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯣꯏ ꯑꯗꯒꯤ ꯑꯃꯨꯛ ꯍꯧꯖꯤꯛꯁꯤꯅ ꯑꯃꯨꯛ ꯊꯦꯡꯉꯤꯁꯤꯅ ꯑꯇꯩ ꯗ꯭ꯔꯥꯏꯚꯔ ꯂꯣꯏꯅꯃꯛ ꯍꯥꯞꯄ ꯂꯣꯏꯔꯦꯕꯀꯣ ꯑꯩꯒꯤꯗꯤ ꯒ꯭ꯔꯥꯐꯤꯛ ꯀꯥꯔꯗ ꯑꯃ ꯌꯥꯎꯕꯅꯦꯕ ꯃꯗꯨꯒꯤ ꯒ꯭ꯔꯥꯐꯤꯛ ꯀꯥꯔꯗꯇꯣ ꯊꯤꯔꯤꯕ ꯍꯥꯏꯇꯥꯔꯦ ꯆꯥꯟꯅꯕ ꯑꯃ ꯑꯗꯨꯒꯤ ꯑꯃꯨꯛ ꯃꯇꯝ ꯂꯧꯕ ꯂꯩꯔꯦ ꯑꯗꯨ ꯑꯃꯨꯛ ꯍꯥꯞꯍꯧꯗ꯭ꯔꯒꯗꯤ ꯑꯃꯨꯛ ꯍꯌꯦꯡ ꯈꯔ ꯁꯤꯖꯤꯟꯅꯕꯗ ꯑꯃꯨꯛ ꯅꯨꯡꯉꯥꯏꯔꯣꯏꯗꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ 3 ꯃꯤꯅꯤꯠ 30 ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯉꯁꯤ ꯊꯥꯒꯗꯕ ꯕ꯭ꯂꯣꯛꯇꯣ ꯑꯩ ꯕ꯭ꯂꯣꯛ ꯇꯪꯈꯥꯏ ꯑꯃꯨꯛꯇꯪ ꯏꯗꯤꯠ ꯇꯧꯕ ꯂꯣꯏꯔꯝꯗ ꯉꯥꯏꯔꯤꯕꯅꯦꯕ ꯑꯩ ꯊꯨꯅ ꯍꯜꯂꯛꯀꯗꯕ ꯃꯥꯜꯂꯦꯅ ꯑꯩꯅ ꯂꯣꯏꯁꯤꯜꯂꯝꯗꯕꯅꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ 3 ꯃꯤꯅꯤꯠ 30 ꯆꯠꯂꯤꯁꯦ ꯌꯨꯝ ꯌꯧꯕꯗ ꯄꯨꯡ 3 ꯇꯥꯔꯣ ꯑꯗꯒꯤ ꯕ꯭ꯂꯣꯛ ꯏꯗꯤꯠ ꯇꯧꯕꯒ ꯑꯞꯂꯣꯗ ꯇꯧꯕꯒ ꯄꯨꯡ 9 ꯑꯗꯨꯝ ꯇꯥꯗꯧ ꯃꯥꯜꯂꯦ ꯑꯗꯨꯅ ꯉꯁꯤꯒꯤ ꯕ꯭ꯂꯣꯛꯇꯤ ꯈꯔ ꯉꯁꯤ ꯇꯥꯔꯤꯛ ꯌꯦꯡꯉꯛꯄ ꯀꯥꯟꯗꯗꯤ ꯉꯔꯥꯡꯒꯤ ꯕ꯭ꯂꯣꯛ ꯇꯥꯔꯅꯦꯕꯀꯣ ꯃꯗꯨ ꯊꯦꯡꯗꯣꯏꯁꯤ ꯁꯤꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯦꯡꯗꯣꯏꯅꯦꯕ ꯑꯗꯨꯅ ꯄꯨꯡ 9:30 ꯑꯗꯨꯝ ꯇꯥꯒꯗꯕ ꯃꯥꯜꯂꯦ ꯑꯗꯣ ꯉꯟꯅ ꯂꯥꯏꯕꯛ ꯉꯟꯅ ꯃꯇꯝ ꯆꯥꯅ ꯊꯥꯒꯠꯅꯕꯗꯤ ꯍꯣꯠꯅꯔꯛꯀꯦ ꯑꯗꯨꯅꯤꯗ ꯀꯣ ꯄꯨꯀꯩ ꯑꯦꯟꯇꯔꯄ꯭ꯔꯥꯏꯖꯦꯁ ꯍꯥꯏꯕ ꯀꯣ HP ꯑꯣꯊꯣꯔꯥꯏꯖ ꯁꯥꯔꯚꯤꯁꯤꯡ ꯁꯦꯟꯇꯔ ꯅ꯭ꯌꯨ ꯆꯦꯛꯀꯣꯟ ꯕꯖꯥꯔꯗ ꯅꯨꯡꯉꯥꯏ ꯌꯨꯝꯗ ꯌꯧꯔꯛꯑꯦ ꯌꯨꯝꯗ ꯌꯧꯔꯀꯥꯟꯗ ꯃꯩ ꯑꯃꯨꯛ ꯃꯨꯠꯈ꯭ꯔꯦ ꯑꯗꯨꯅꯦ ꯍꯧꯖꯤꯛ ꯄꯨꯡ 3:30 ꯇꯥꯔꯦ ꯏꯗꯤꯇꯤꯡ ꯇꯧꯔꯝꯃꯤꯅꯦꯕꯀꯣ ꯑꯩ ꯕ꯭ꯂꯣꯛꯇꯣ ꯑꯗꯣ ꯍꯧꯖꯤꯛ ꯈꯛꯇ ꯃꯩ ꯂꯥꯛꯇ ꯉꯥꯏꯔꯤ ꯄꯨꯡ 3:30 ꯇꯥꯔꯤꯁꯦ ꯑꯗꯨꯒ ꯑꯩꯒꯤ ꯂꯦꯞꯇꯣꯞꯁꯦ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯉꯁꯥꯏ ꯑꯩꯅ ꯑꯥꯗ ꯅꯝꯃꯤꯅ ꯃꯗꯨ ꯂꯣꯏꯔꯀꯥꯟꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯨꯛ ꯂꯩꯔꯦ ꯍꯥꯏꯔꯀꯥꯟꯗ ꯕꯦꯇꯔꯤꯗꯣ ꯑꯃꯨꯛ ꯀꯝꯄꯦꯇꯤꯕꯜ ꯑꯃꯨꯛ ꯑꯣꯏꯔꯝꯗ꯭ꯔꯦꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯦꯅꯦ ꯑꯗꯣ ꯆꯥꯟꯅꯗ꯭ꯔꯦ ꯍꯥꯏꯔꯗꯤ ꯑꯩꯁꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯅꯠꯇ꯭ꯔꯥ ꯑꯗꯒꯤ ꯑꯩꯒꯤ ꯂꯦꯞꯇꯣꯞꯇꯨꯅ ꯌꯥꯝꯅ ꯅꯧꯕ ꯑꯣꯏꯔꯗꯤ ꯐꯕ ꯌꯥꯝꯅ ꯂꯤꯔꯕꯅꯤꯅꯀꯣ ꯑꯗꯣ ꯃꯟꯗꯦꯒꯨꯝꯕꯗ ꯀꯟꯇꯦꯛ ꯑꯇꯣꯞꯄ ꯈꯔ ꯀꯟꯇꯦꯛ ꯇꯧꯈꯤꯒꯦ ꯑꯗꯨꯗ ꯂꯩꯕ꯭ꯔꯥ ꯌꯦꯡꯈꯤꯒꯦꯅ ꯍꯥꯏꯔꯤꯀꯣ ꯍꯣꯏ ꯌꯦꯡꯕꯤꯔꯝꯃꯣ ꯑꯗꯨ ꯄꯥꯎ ꯐꯥꯎꯅꯖꯦꯅ ꯍꯥꯏꯔꯦ ꯑꯗꯨꯅ ꯑꯩ ꯂꯦꯞꯇꯣꯞ ꯕꯦꯇ꯭ꯔꯤꯗꯨꯗꯪ ꯁꯤꯜꯂꯗꯤꯅ ꯈꯟꯕꯅꯦ ꯑꯗꯨ ꯎꯄꯥꯏ ꯂꯩꯇꯦ ꯑꯗꯣ ꯉꯁꯥꯏꯗꯤ ꯃꯣꯏ ꯑꯍꯥꯟꯕꯗ ꯑꯩꯅ ꯄꯥꯝꯕꯤꯔꯕ ꯄꯥꯜꯂꯦꯗꯤ ꯍꯥꯏꯔꯛꯈꯤꯕꯅꯦ ꯑꯗꯣ ꯑꯃꯨꯛ ꯀꯝꯄꯦꯇꯤꯕꯜ ꯑꯣꯏꯗꯦ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯗꯨꯅ ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯗꯨ ꯃꯟꯗꯦꯗ ꯑꯃꯨꯛ ꯄꯥꯎ ꯂꯧꯅꯔꯅꯤ ꯃꯥꯅ ꯈꯔ ꯊꯤꯕꯤꯔꯝꯃꯒꯦ ꯍꯥꯏꯔꯦ ꯃꯥꯒꯤꯀꯣ ꯑꯗꯨꯒ ꯂꯩꯔꯒꯅ ꯄꯥꯜꯂꯦ ꯂꯩꯇ꯭ꯔꯒꯅ ꯀꯔꯤ ꯇꯧꯕ ꯌꯥꯒꯦꯗꯣ ꯑꯃꯨꯛ ꯌꯦꯡꯉꯒꯦ ꯑꯗꯨꯅ ꯁꯤꯒꯤ ꯕ꯭ꯂꯣꯛꯁꯦ ꯑꯝꯇ ꯏꯗꯤꯠ ꯇꯧꯕꯤꯒꯦ ꯄꯨꯡ 3:30 ꯊꯦꯡꯖꯤꯟꯈ꯭ꯔꯦ ꯑꯗꯨꯅ ꯃꯌꯥꯝ ꯌꯦꯡꯕꯤꯕ ꯀꯥꯟꯗꯁꯨ ꯄꯨꯡ 9 ꯑꯗꯨꯝ ꯇꯥꯗꯧ ꯃꯥꯜꯂꯦꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯑꯩ ꯉꯁꯤꯒꯤ ꯕ꯭ꯂꯣꯛꯁꯤꯗꯤ ꯃꯇꯥꯡꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩ ꯕ꯭ꯂꯣꯛꯁꯤ ꯄꯥꯝꯅ ꯊꯣꯛꯑꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯁꯤꯌꯔ ꯇꯧꯕꯤꯌꯣ ꯑꯅꯧꯕ ꯚꯤꯌꯨꯁ ꯑꯣꯏꯕꯤꯔꯒꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣꯀꯣ ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯐꯖꯅ ꯂꯩꯕꯤꯌꯣ ꯁꯣ ꯄ꯭ꯂꯤꯖ ꯕꯤ ꯁꯦꯐ ꯑꯦꯟड ꯕꯤ ꯍꯦꯜꯗꯤ ꯕꯥꯏ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ